ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯊꯣꯏꯍꯦꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯆꯤꯡꯈꯩ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯏꯃꯨꯡꯅ ꯈꯔ ꯅꯨꯡꯉꯥꯏ ꯌꯩꯇꯣꯟꯕ ꯑꯣꯏꯅ ꯍꯧꯔꯛꯏ, ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯏ꯫ ꯊꯣꯏꯍꯦꯟꯕ ꯈꯔ ꯃꯉꯥꯎ ꯊꯤꯒꯜꯂꯤ, ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯃꯉꯥꯎ ꯊꯤꯔꯕ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯐꯥꯖꯤꯟꯖꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯔꯛꯏ꯫ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯈꯨꯜ ꯑꯃ ꯑꯅꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯗꯅꯤ ꯆꯤꯡꯈꯩ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯂꯝꯄꯥꯛ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯣꯏꯍꯦꯟꯕꯅ, "ꯏꯇꯥꯎ, ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯈꯟꯕꯅꯤ." ꯀꯩꯅꯣ ꯏꯇꯥꯎ?" "ꯑꯩꯅ ꯅꯍꯥꯟꯈꯩ ꯉꯥꯎꯁꯤꯟꯅꯔꯤꯅꯦ ꯍꯥꯏꯅ ꯏꯃꯥ ꯏꯄꯥꯅ ꯇꯥꯟꯖꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡꯍꯜꯂꯤꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯌꯥꯝ ꯄꯥꯝꯃꯨꯔꯛꯏ." ꯆꯤꯡꯈꯩꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯩꯒꯤ ꯄꯛꯇꯕ ꯏꯇꯥꯎꯁꯤꯒꯤ ꯄꯛꯇꯕ ꯋꯥ ꯃꯌꯥꯝꯁꯤ ꯇꯥꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯣ?" ꯊꯣꯏꯍꯦꯟꯕꯅ ꯂꯥꯎꯈꯠꯂꯛꯏ, "ꯏꯇꯥꯎ, ꯀꯩꯅꯣ ꯏꯇꯥꯎ ꯀꯣꯛꯂꯥꯎ ꯂꯥꯎꯈꯠꯂꯛꯏꯗꯨꯕꯣ? ꯏꯇꯥꯎ, ꯅꯪ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯕ? ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯑꯩꯕꯨ ꯉꯁꯤ ꯃꯥꯏꯒꯗꯤ ꯇꯥꯔꯛꯈꯤꯀꯣ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒ ꯅꯪꯒꯤ ꯃꯥꯏ ꯇꯥꯔꯛꯄꯗꯨꯒ ꯀꯩ ꯃꯔꯤ ꯂꯩꯅꯗꯦ ꯏꯇꯥꯎ? ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤꯗꯧꯅ ꯑꯃꯨꯛ ꯀꯣꯠꯊꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯏꯇꯥꯎ, ꯑꯩ ꯉꯁꯤꯗꯒꯤ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯉꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯄꯛꯇꯕꯤꯁꯤ꯫ "ꯏꯇꯥꯎ, ꯅꯪꯅ ꯄꯛꯇꯦ ꯍꯥꯏꯔꯁꯨ ꯑꯩ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯏꯃꯥ ꯏꯄꯥꯒꯤ ꯂꯟ ꯊꯨꯝꯁꯨ ꯃꯥꯡꯍꯜꯂꯔꯣꯏ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩ ꯁꯦꯟꯅꯕꯗ ꯋꯥꯕꯗꯣ ꯉꯁꯤꯗꯤ ꯋꯥꯔꯣꯏ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯨꯁꯤ, ꯏꯃꯥꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ." "ꯍꯣꯏ ꯏꯇꯥꯎ." ꯅꯣꯡꯃꯗꯣ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯗꯨ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ "ꯏꯕꯨꯡꯉꯣ, ꯏꯃꯥꯅꯅꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ, ꯍꯣꯔꯦꯟ ꯊꯤꯔꯒ ꯑꯗꯨꯝ ꯆꯥꯊꯣꯛꯑꯣꯀꯣ." "ꯍꯣꯏ ꯃꯥ." ꯆꯤꯡꯈꯩꯒꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯣꯛꯊꯣꯡꯅꯔꯒ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯄꯥꯡꯈ꯭ꯔꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯈꯩꯒꯤ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯊꯦꯜ ꯊꯣꯛꯑꯕꯣ?" "ꯊꯣꯛꯑꯦ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯇꯥꯎ ꯃꯅꯥꯛꯇꯔꯥ?" "ꯍꯣꯏ." ꯊꯣꯏꯍꯦꯟꯕꯗꯨ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ, "ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ." ꯊꯣꯏꯍꯦꯟꯕꯗꯨ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯣꯡ ꯆꯣꯡꯗꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩꯅ, "ꯏꯇꯥꯎ, ꯑꯩꯒꯣꯃ, ꯁꯤꯒꯤ ꯃꯤ ꯃꯥꯟꯗꯕ ꯅꯨꯡꯁꯤꯅꯅꯤ ꯑꯩ ꯇꯣꯜꯂꯤꯁꯦ, ꯑꯗꯨꯗꯤ ꯄꯥꯏꯔ ꯍꯦꯛ ꯂꯪꯕ ꯎꯏꯌꯥ ꯈꯪꯕ꯭ꯔ ꯅꯪ? ꯐꯖꯅ ꯌꯦꯡꯂꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯌꯦꯡꯂꯒꯅꯤ ꯂꯥꯛꯏꯁꯦ, ꯎꯍꯧꯗꯧꯕ ꯑꯩꯅꯔꯣ? ꯄꯥꯠꯇ ꯆꯠꯂꯁꯤ ꯂꯥꯛꯑꯣ." "ꯏꯁ, ꯆꯥꯛꯄꯨ ꯆꯥꯔꯕꯣ ꯅꯪꯕꯣ?" "ꯀꯔꯥꯏꯗꯤ ꯆꯥꯛ, ꯊꯣꯡꯐꯥꯎ ꯊꯣꯡꯍꯧꯗ꯭ꯔꯤ, ꯅꯣꯏꯗꯤ ꯂꯣꯏꯔꯝꯃꯅꯤꯅꯦ, ꯂꯥꯛꯑꯣ ꯆꯥꯎꯔꯁꯤ." ꯊꯣꯏꯍꯦꯟꯕꯒ ꯆꯤꯡꯈꯩꯒꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯄꯥꯠꯂꯣꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯍꯦꯟꯕꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯑꯃ ꯁꯛꯏ꯫ "ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯊꯣꯔꯛꯂꯦ ꯊꯣꯏꯍꯦꯟꯕꯗꯣ." "ꯑꯣ, ꯑꯩꯁꯤꯅ ꯅꯪꯒꯤ ꯍꯨꯏꯔꯣ?" "ꯑꯁ ꯏꯇꯥꯎ, ꯃꯈꯥ ꯇꯥꯔꯛꯈꯤꯒꯦ, ꯇꯥꯎ, ꯋꯥꯠꯂꯤ, ꯀꯩꯗꯧꯔꯒꯦ? ꯃꯈꯥ ꯇꯥꯔꯛꯇꯧ ꯋꯥꯠꯂꯤ." "ꯌꯥꯔꯦ, ꯇꯥꯕꯤꯔꯅꯨ, ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ." ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯈꯩ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯏꯁꯩꯗꯨ ꯁꯛꯏ꯫ ꯆꯤꯡꯈꯩꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯤ꯫ ꯄꯥꯠ ꯌꯧꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤ ꯁꯥꯟꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯤ ꯑꯃ ꯋꯥꯏꯔꯒ ꯄꯥꯠꯇ ꯍꯣꯟꯊꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯅ ꯍꯤꯗꯨ ꯍꯣꯜꯂꯤ, ꯆꯤꯡꯈꯩꯅ ꯂꯥꯡ ꯑꯗꯨ ꯂꯪꯗꯅ ꯉꯥ ꯐꯥꯔꯤ꯫ ꯍꯤꯗꯨ ꯁꯨꯝ ꯍꯣꯜꯂꯛꯄꯅ ꯄꯥꯠꯌꯥꯏꯗ ꯊꯝꯕꯥꯜ ꯀꯌꯥ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯂꯒ ꯍꯤꯗꯨꯒꯤ ꯂꯝꯕꯤ ꯁꯦꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯇꯞꯅ ꯇꯞꯅ ꯍꯤꯗꯨ ꯍꯣꯜꯂꯤ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯏꯗꯨꯗ ꯊꯝꯕꯥꯜ ꯈꯔ ꯁꯨꯝ ꯊꯦꯡꯂꯛꯄꯗꯨꯗ ꯁꯥꯎꯔꯞ ꯇꯧꯔꯒ, "ꯃꯁꯤꯒꯤ ꯊꯝꯕꯥꯜ ꯆꯌꯦꯠꯅꯕꯤꯁꯦ!" ꯊꯝꯕꯥꯜꯗꯨ ꯐꯠ ꯍꯥꯏꯗꯣꯛꯏ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯅ ꯊꯝꯕꯥꯜꯁꯤꯡ ꯍꯦꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯀꯔꯝꯕ ꯇꯝꯕ ꯑꯣꯏꯕ ꯄꯥꯈꯪꯅꯕꯨ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯒꯗꯒꯦ? ꯀꯣꯏꯀꯛꯅꯔꯕꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ, ꯇꯨꯡꯂꯣꯝꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨꯅ ꯅꯤꯡꯗꯨ ꯌꯩ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕ꯫ ꯃꯥꯏꯊꯣꯡꯗꯨꯅ ꯇꯔꯥꯒ ꯃꯔꯤꯅꯤ ꯄꯥꯟꯕ ꯊꯥꯖꯒꯨꯝ ꯅꯤꯡꯊꯤꯖꯩ꯫
ꯉꯥꯡꯇꯛ ꯇꯧꯔꯤꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯄꯗꯤ ꯄꯥꯈꯪ ꯑꯣꯏꯕ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯇꯞꯅ "ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯅꯧꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯕꯣ? ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯆꯦꯅ ꯄꯥꯏꯔ ꯍꯣꯜꯂꯣꯅ? ꯑꯁ ꯑꯗꯨ ꯅꯠꯇꯦꯃꯤ ꯌꯦꯡꯉꯨ ꯇꯨ." ꯊꯣꯏꯍꯦꯟꯕꯅ ꯊꯝꯕꯥꯜꯗꯣ ꯍꯥꯏꯗꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯎꯔꯤꯕꯗꯨꯃꯛ ꯆꯤꯡꯈꯩꯗ ꯎꯠꯂꯤ꯫ ꯆꯤꯡꯈꯩꯗꯣ ꯉꯥꯏꯍꯥꯛꯇꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯥꯎꯔꯕ ꯊꯃꯣꯏꯗꯨ ꯐꯥꯖꯤꯟꯖꯗꯨꯅ ꯍꯥꯏꯔꯛꯏ "ꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯕꯨꯠ ꯊꯦꯡꯅꯕꯗꯧ ꯇꯧꯔꯤꯗꯨꯕꯣ?" "ꯑꯩ ꯉꯥꯎꯔꯤ꯫ ꯇꯅꯧꯔꯤꯕꯤ ꯈꯨꯠꯁꯥꯁꯤꯅ ꯊꯝꯕꯥꯜ ꯃꯥꯕꯨ ꯍꯦꯛꯄꯗꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ꯫ ꯍꯦꯟꯗꯦ, ꯊꯝꯕꯥꯜ ꯃꯥꯅꯁꯨ ꯍꯦꯟꯗꯦ꯫ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥ ꯇꯥꯕꯤꯌꯨ ꯍꯥꯏꯒꯦ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯥꯕꯤꯒꯅꯨ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯐꯖꯕꯁꯦ, ꯅꯠꯇ꯭ꯔ ꯏꯇꯥꯎ? ꯌꯥꯔꯦ, ꯉꯥꯁꯨ ꯃꯌꯥꯝ ꯐꯥꯔꯦ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯤꯜꯂꯨꯔꯁꯤ꯫ ꯍꯤꯗꯣ ꯃꯃꯥꯏ ꯂꯩꯅꯕ ꯇꯧꯔꯣ." ꯍꯤꯗꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯔꯤꯕ ꯉꯥ ꯈꯔꯗꯨ ꯄꯨꯔꯒ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ ꯐꯝꯂꯤꯕ ꯄꯣꯠꯐꯝꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥ ꯇꯨꯡꯒꯣꯟꯗꯨ ꯃꯨꯜꯂꯒ "ꯏꯃꯥ ꯌꯦꯡꯉꯨꯇꯣ, ꯑꯩꯅ ꯐꯥꯔꯛꯏꯅꯤ ꯏꯃꯥꯒꯤ ꯌꯣꯟꯅꯕ." ꯆꯤꯡꯈꯩꯒꯤ ꯃꯃꯥꯁꯨ ꯊꯣꯏꯍꯦꯟꯕꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧꯗꯨ ꯈꯪꯕꯅ ꯅꯣꯛꯂꯒ ꯉꯥꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯆꯤꯡꯈꯩꯅ ꯃꯃꯤꯠ ꯑꯗꯨꯗ ꯉꯁꯥꯏ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯂꯝꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯂꯩ ꯌꯣꯟꯕꯤꯗꯨꯗ ꯊꯝꯕꯥꯜꯁꯤꯡ ꯄꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯅ "ꯏꯅꯦ, ꯉꯁꯤꯗꯤ ꯁꯦꯜꯗꯨ ꯈꯔ ꯄꯤꯕꯤꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ ꯕꯦꯝꯃ, ꯑꯩꯁꯨꯅꯦ ꯂꯩꯁꯥꯕꯤ ꯅꯣꯏꯒꯤ ꯁꯦꯜ ꯁꯨꯛꯆꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ." ꯂꯩ ꯌꯣꯟꯕꯤꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ꯫ ꯁꯦꯜ ꯈꯔꯗꯨ ꯂꯧꯔꯒ ꯂꯩ ꯌꯣꯟꯐꯝ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯅꯔꯦꯝꯕꯤꯅ "ꯏꯇꯥ, ꯉꯁꯤꯗꯤ ꯉꯥ ꯈꯔ ꯂꯩꯈꯤꯁꯤ." ꯆꯪꯈꯣꯟꯕꯤꯅ "ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ, ꯄꯥꯕꯗꯣ ꯉꯥ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯍꯧꯕꯅꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯆꯪꯈꯣꯟꯕꯤꯅ "ꯏꯅꯦ, ꯄꯣꯔꯣꯝꯁꯦ 2 ꯈꯛꯇ ꯂꯧꯖꯒꯦ." "ꯍꯣꯏ ꯍꯣꯏ ꯕꯦꯝꯃ, ꯌꯥꯅꯤ ꯌꯥꯅꯤ." ꯉꯥꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯅꯥꯀꯟꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯍꯦꯛ ꯌꯦꯡꯕꯗ ꯆꯤꯡꯂꯦꯝꯂꯕ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ "ꯏꯇꯥ, ꯉꯁꯥꯏ ꯉꯥ ꯌꯣꯟꯕꯤ ꯏꯅꯦꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯍꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯠꯇ꯭ꯔꯣ? ꯏꯕꯥꯅꯤꯅ ꯊꯝꯕꯥꯜ ꯍꯦꯛꯂꯤꯉꯩꯗ ꯆꯥꯗꯧꯈꯩ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ?" ꯁꯅꯔꯦꯝꯕꯤꯅ "ꯍꯣꯏ ꯃꯥꯅꯤ ꯏꯇꯥ, ꯍꯧꯖꯤꯛꯁꯨ ꯆꯥꯗꯧꯒꯤ ꯌꯦꯡꯂꯒ ꯂꯩꯍꯧꯏꯗꯣ ꯏꯕꯥꯅꯤꯒꯁꯦ ꯎꯝꯖꯤꯜꯂꯒ ꯁ꯭ꯋꯥꯏꯒꯤꯗꯧ ꯃꯥꯟꯗ꯭ꯔꯣ?" ꯃꯇꯥ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯅꯔꯛꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯄ ꯎꯕꯗ ꯆꯪꯈꯣꯟꯕꯤꯒꯤ ꯃꯄꯥꯅ "ꯕꯦꯝꯃ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ?" "ꯑꯧ ꯄꯥꯕ, ꯌꯦꯡꯉꯨꯇꯨ, ꯄꯥꯕꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯉꯥ ꯂꯩꯔꯛꯏꯅꯦ ꯑꯩꯅ." "ꯏꯁꯥꯃꯛꯁꯨ ꯉꯥ ꯐꯥꯕ ꯑꯣꯏꯔꯤꯕ, ꯑꯗꯨꯒ ꯏꯆꯥꯕꯨ ꯅꯣꯡꯃꯗ ꯉꯥ ꯆꯔꯥ ꯑꯝꯇ ꯄꯤꯖꯕ ꯉꯝꯗꯕ ꯃꯄꯥꯗꯣ ꯑꯣꯏꯔꯦꯅꯦ." "ꯄꯥꯕ ꯌꯥꯔꯦ ꯇꯣ, ꯑꯗꯨꯝꯕꯗꯣ ꯍꯥꯏꯔꯅꯨ. ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯅ? ꯉꯥꯁꯦ ꯊꯣꯡꯂꯨꯔꯒꯦ ꯑꯩ." ꯆꯪꯈꯣꯟꯕꯤꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯍꯦꯟꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯗꯣ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ "ꯀꯩꯅꯣ ꯏꯃꯥ, ꯏꯁꯧꯗꯨ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯣ?" "ꯍꯣ, ꯅꯣꯏ ꯅꯄꯥꯗꯨ ꯇꯧꯔꯦ. ꯀꯌꯥꯔꯛ ꯍꯟꯅꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯣꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯪ ꯏꯃꯥꯒꯤ ꯋꯥꯁꯦ ꯊꯧꯑꯣꯏꯗꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ ꯏꯃꯥ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ. ꯏꯃꯥꯗꯒꯤ ꯄꯩꯁꯥꯁꯨ ꯅꯤꯔꯔꯣꯏ. ꯉꯔꯥꯡꯗꯁꯨ ꯆꯤꯡꯈꯩꯒ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯨꯏꯅꯤ." "ꯉꯥꯗꯤ ꯀꯗꯥꯏ?" "ꯉꯥꯗꯣ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯏꯃꯥꯗ ꯂꯣꯏ ꯄꯤꯈ꯭ꯔꯦ." "ꯃꯁꯤ ꯑꯣꯏꯗꯕ ꯀꯌꯥꯗ ꯉꯥꯡꯂꯤꯕꯅꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ. ꯅꯪ ꯑꯃꯅꯦ, ꯐꯔꯣꯏꯗꯧꯔꯤ ꯃꯆꯥꯅꯤ ꯅꯪꯁꯤ, ꯐꯔꯣꯏꯗꯧꯔꯤꯕ. ꯑꯩꯅ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯔꯣꯏ. ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯕꯤꯗꯣ ꯏꯃꯨꯡꯁꯤꯗ ꯂꯩꯕꯤꯔꯣꯏ ꯑꯩ." "ꯌꯨꯝꯗ ꯂꯩꯇ꯭ꯔꯒ ꯅꯇꯨꯒꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯑꯣꯡ ꯏꯟꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕ? ꯅꯨꯄꯤꯗꯣ ꯑꯃꯨꯛꯐꯥꯎ ꯀꯣꯏꯗ꯭ꯔꯤ." "ꯑꯗꯣ ꯅꯍꯥꯟꯗꯤ ꯆꯤꯡꯈꯩꯒ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ. ꯃꯥꯗꯣ..." "ꯍꯩ ꯌꯥꯔꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯣ. ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯅꯪꯒꯤ ꯋꯥꯊꯤꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯤꯔꯛꯇꯧ ꯅꯠꯇꯦ. ꯆꯠꯂꯣ, ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯣ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ." ꯊꯣꯏꯍꯦꯟꯕꯗꯨ ꯃꯃꯤꯠꯀꯗꯣ ꯐꯩꯅ ꯌꯦꯡꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ "ꯍꯣ, ꯀꯔꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯤꯕꯗꯨꯕꯣ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯁꯥꯗꯅꯅꯦ ꯑꯗꯨꯝ ꯆꯠꯇꯅ ꯂꯩ. ꯌꯨꯝꯒꯤ ꯁꯥ ꯑꯃꯠꯇꯁꯨ ꯑꯣꯏꯌꯨꯗꯅ ꯑꯣꯏꯗꯦ. ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯆꯠꯇꯅ ꯂꯩꯌꯨꯀꯣ ꯅꯪ." "ꯍꯣꯏꯗꯤꯅꯦ, ꯁꯥꯅꯤꯅ ꯎꯃꯪꯗ ꯆꯠꯂꯦ, ꯎꯃꯪꯗ." ꯊꯣꯏꯍꯦꯟꯕꯗꯨ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯂꯛꯏ꯫ ꯆꯤꯡꯈꯩꯗꯨ ꯃꯃꯥ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯥꯡꯒꯣꯟꯒꯤ ꯅꯥꯀꯟ ꯑꯃꯗ ꯂꯣꯏꯁꯤꯜꯂꯤ꯫
ꯊꯣꯏꯍꯦꯟꯕ ꯄ꯭ꯔꯕ ꯆꯪꯂꯛꯂꯒ ꯗꯥꯔꯤ ꯃꯄꯥꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ ꯆꯤꯡꯈꯩꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯗꯤ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯥꯅꯤꯡꯗꯕꯤꯗꯨ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯇꯨꯃꯤꯟꯅ ꯂꯩ ꯊꯣꯏꯍꯦꯟꯕꯅ ꯏꯇꯥꯎ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯝꯃꯅꯤ ꯏꯃꯥꯅ ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯈꯤꯁꯤ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯤ ꯕꯦꯔꯥꯅꯤ ꯃꯁꯤ ꯍꯪꯕ ꯌꯥꯗ꯭ꯔꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ 이붕아 이마니야 ꯆꯠꯅꯕ ꯇꯧꯔꯒꯦ 이마나 ꯆꯥꯕꯒꯤ ꯀꯣꯟꯗꯣ ꯐꯦꯡꯂꯝꯗ꯭ꯔꯕꯅꯤꯀꯣ 이마 ꯊꯦꯡꯉꯦꯀꯣ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛꯇꯨ ꯊꯥꯡꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯊꯣꯏꯍꯦꯟꯕꯗ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯆꯠꯂꯗ꯭ꯔꯣ ꯑꯩ ꯆꯥꯝꯇ ꯆꯥꯎꯒꯦ ꯏꯇꯥꯎ ꯅꯪꯁꯦ ꯑꯩ ꯇꯥꯜꯂꯤꯔꯣ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯅꯤ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯇꯥꯜꯂꯤꯔꯕ ꯆꯤꯡꯈꯩꯗꯨ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ ꯊꯣꯏꯍꯦꯟꯕꯁꯨ ꯉꯥꯡꯗꯅ ꯃꯇꯨꯡꯗ ꯏꯟꯅꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛꯇꯣꯛꯂ ꯃꯇꯨꯡ ꯄꯥꯠꯂꯣꯝꯗ ꯂꯥꯛꯏ ꯊꯣꯏꯍꯦꯟꯕꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯍꯧꯔꯛꯏ ꯑꯃꯨꯛ ꯏꯇꯥꯎ ꯑꯩꯗꯤ ꯉꯔꯥꯡ ꯑꯩꯅ ꯎꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯃꯔꯛꯇꯅꯦ ꯑꯄꯥꯝꯕ ꯌꯥꯎꯏ ꯅꯪꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯏꯇꯥꯎ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯈꯟꯕ ꯂꯩꯇꯦ ꯈꯪꯖꯔꯤ ꯏꯕꯨꯡꯉꯣ ꯏꯕꯥꯅꯤꯕꯨ ꯂꯩꯁꯦ ꯉꯔꯥꯡ ꯅꯍꯥꯟꯅ ꯅꯠꯇꯦꯀꯣ ꯅꯒꯨꯟ ꯈꯪꯉꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯒꯤ ꯂꯝꯄꯥꯛ ꯂꯩꯕꯗꯨꯒꯤ ꯅꯥꯀꯟꯗ ꯈꯔ ꯄꯤꯛꯅ ꯀꯣ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯂꯣꯡ ꯈꯣꯜꯂꯤꯕꯗꯨ ꯎꯔꯝꯃꯤ ꯊꯣꯏꯍꯦꯟꯕꯅ ꯈꯜꯂꯤ ꯁꯤꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯩꯁ ꯃꯥꯅꯤ ꯆꯤꯡꯈꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯇꯨ ꯌꯦꯡꯉꯣ ꯑꯥꯗ ꯅꯨꯄꯤ ꯂꯣꯡ ꯈꯣꯜꯂꯤꯁꯦ ꯅꯨꯄꯤ ꯑꯅꯤꯁꯦ ꯏꯕꯥꯅꯤꯅ ꯉꯔꯥꯡ ꯊꯦꯡꯅꯕꯗꯨꯅꯤ ꯆꯤꯡꯈꯩꯗꯨ ꯉꯛꯅ ꯊꯣꯏꯍꯦꯟꯕꯅ ꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯏꯁ ꯅꯪꯗꯤ ꯅꯃꯤꯠ ꯐꯨꯅ ꯁꯤꯡꯉꯤꯅꯦ ꯅꯨꯄꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯌꯥꯕꯤꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯕꯅꯤꯅ ꯍꯦꯛꯇ ꯎꯔꯦ ꯅꯪꯅ ꯏꯕꯣ ꯂꯦꯝꯕ ꯁꯥꯏꯔꯥ ꯄꯥꯝꯗꯕ ꯁꯥꯏꯔꯥ ꯒ꯭ꯌꯥꯟꯒ ꯉꯥꯎꯏ ꯑꯩ ꯆꯤꯡꯈꯩꯅ ꯇꯞꯅ ꯅꯪꯅ ꯌꯦꯡꯉꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯨ ꯑꯣꯏꯔꯝꯃꯗꯤ ꯁꯤꯃꯤꯟꯅꯒꯗꯕꯅꯤꯀꯣ ꯊꯣꯏꯍꯦꯟꯕꯗꯨ ꯃꯊꯥꯕꯥꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯔꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯔꯣꯜꯒ ꯊꯣꯛꯏꯅꯦ ꯍꯩ ꯄꯛꯇꯦ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯃꯁꯨ ꯃꯨꯜꯂꯒ ꯂꯧꯔꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯂꯥꯎ ꯆꯪꯉꯨꯁꯤ ꯆꯤꯡꯈꯩꯗꯨ ꯊꯣꯏꯍꯦꯟꯕꯗ ꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯏ ꯆꯪꯈꯣꯟꯕꯤꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯆꯪꯈꯣꯟꯕꯤꯅ ꯁꯅꯔꯦꯝꯕꯤꯗ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯅꯍꯥꯟ ꯏꯕꯥꯅꯤꯗ ꯆꯥꯗꯕꯒꯤ ꯌꯦꯡꯉꯛꯄ ꯅꯨꯄꯥꯅꯤꯗꯨ ꯅꯠꯇ꯭ꯔꯣ ꯍꯥ ꯀꯗꯥꯏ ꯁꯅꯔꯦꯝꯕꯤꯗꯨ ꯐꯠ ꯂꯥꯎ ꯂꯩꯊꯣꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯈ꯭ꯔꯤ ꯆꯤꯡꯈꯩꯒ ꯊꯣꯏꯍꯦꯟꯕꯒꯁꯨ ꯁꯅꯔꯦꯝꯕꯤ ꯇꯨꯈꯤꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯏꯍꯦꯟꯕꯅ ꯃꯟꯌꯨꯡꯈ꯭ꯔꯤ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯅꯥꯝ ꯑꯃꯅ ꯃꯁꯥꯒꯤ ꯃꯃꯤꯠꯇꯨ ꯈꯨꯝꯖꯤꯜꯂꯤ ꯅꯥꯝ ꯑꯃꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯤꯠꯇꯨ ꯈꯨꯝꯖꯤꯜꯂꯤ ꯑꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯈꯪꯂꯩ ꯂꯩꯊꯣꯔꯛꯂꯒ ꯇꯨꯈꯤꯕꯗꯨꯗ ꯃꯥꯒꯤ ꯐꯅꯦꯛꯇꯨ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯏꯅ ꯍꯥꯏꯒꯠꯂꯒ ꯎꯄ꯭ꯔꯥꯡ ꯎꯞꯄꯒ ꯂꯩꯊꯦꯛꯂꯒ ꯇꯥꯏ ꯆꯪꯈꯣꯟꯕꯤꯅ ꯑꯁ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯒ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯦꯝꯃꯤ ꯁꯅꯔꯦꯝꯕꯤꯗꯨ ꯏꯀꯥꯏꯕꯗ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ ꯑꯁ ꯏꯇꯥ ꯏꯀꯥꯏꯕꯅ ꯁꯤꯔꯤ ꯑꯩ ꯆꯪꯈꯣꯟꯕꯤꯗꯨ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯊꯣꯏꯍꯦꯟꯕꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯗꯨ ꯂꯧꯊꯣꯛꯂꯒ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯈꯪꯕꯨ ꯈꯪꯉꯨꯔꯤꯗꯤ ꯂꯥꯛꯑꯣ ꯁꯣꯛꯄ꯭ꯔ ꯍꯪꯁꯤ ꯊꯣꯏꯍꯦꯟꯕꯅ ꯁꯣꯛꯇꯕ꯭ꯔꯣ ꯆꯪꯈꯣꯟꯕꯤꯅ ꯁꯣꯛꯇꯦ ꯁꯅꯔꯦꯝꯕꯤꯅ ꯁꯣꯛꯄꯅ ꯑꯩꯅ ꯑꯗꯨꯒ ꯈꯨꯝꯕꯅ ꯃꯥꯅ ꯁꯣꯝꯗ ꯅꯥꯔꯤꯁꯦ ꯀꯩꯝ ꯈꯪꯗꯕꯤ ꯃꯑꯣꯡꯗꯅꯤꯅꯦ ꯏꯇꯥ ꯅꯪꯒꯤꯁꯦ ꯏꯇꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯌꯥꯝ ꯅꯥꯔꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯥ ꯀꯩꯁꯨ ꯇꯧꯗꯦ ꯈꯣꯡꯁꯤ ꯂꯩꯊꯦꯛꯈꯤꯕꯅꯤꯅ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯏꯇꯥ ꯆꯤꯡꯈꯩꯅ ꯈꯣꯡꯗꯣ ꯂꯩꯊꯦꯛꯈ꯭ꯔꯕꯣ ꯂꯩꯊꯦꯛꯂꯒ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯎꯞꯄꯒ ꯇꯥꯔꯤꯗꯣ ꯀꯩꯝ ꯈꯪꯗꯕ ꯁꯥꯔꯒ ꯍꯪꯉꯥꯅꯨ ꯈꯣꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯥꯕꯅꯤ ꯏꯇꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯠꯆꯤ ꯈꯟꯅꯗꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯌꯣꯃ ꯆꯤꯡꯈꯩꯅ ꯁꯧꯒꯠꯄꯤꯈꯤꯅꯨ ꯈꯣꯡꯗꯣ ꯌꯦꯡꯖꯒꯦ ꯊꯣꯏꯍꯦꯟꯕꯅ ꯈꯜꯂꯤ ꯈꯣꯡ ꯁꯝꯕꯕꯨ ꯍꯩ ꯆꯠꯂꯝꯃꯁꯤ ꯕꯣꯟꯗꯣꯁꯤꯕꯣ ꯅꯨꯄꯤ ꯃꯥꯡꯗꯗꯤ ꯍꯩꯕꯒ ꯁꯥꯔꯤ ꯁꯥꯎ ꯁꯥꯎꯅ ꯆꯪꯈꯣꯟꯕꯤꯅ ꯃꯇꯥ ꯁꯅꯔꯦꯝꯕꯤꯗꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯍꯜꯂꯤ ꯆꯤꯡꯈꯩꯁꯨ ꯂꯩꯊꯦꯛꯂꯤꯕ ꯈꯣꯡꯗꯨ ꯁꯝꯃꯤ ꯁꯅꯔꯦꯝꯕꯤꯅ ꯀꯩꯅꯣ ꯇꯞꯅ ꯄꯥꯏꯌꯣ ꯈꯣꯡꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯐꯨꯛꯇꯠꯂꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯐꯨꯛꯇꯠꯂꯣꯏ ꯈꯣꯡ ꯇꯦꯛꯄ ꯁꯦꯝꯃꯗꯤ ꯈꯔꯁꯨ ꯅꯥꯕ ꯇꯥꯕꯅꯤ ꯈꯔ ꯈꯥꯡꯉꯣ
ꯅꯨꯄꯤꯅꯤꯅ ꯏꯁꯧ ꯊꯣꯛ ꯂꯥꯡꯈ꯭ꯔꯦ ꯑꯩ ꯇꯥꯏꯀꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯕꯨ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯀꯥꯏꯅ ꯁꯣꯝꯗꯅ ꯆꯪꯈꯣꯟꯕꯤꯒ ꯊꯣꯏꯍꯦꯟꯕꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯣꯏꯍꯦꯟꯕꯅ ꯁꯣꯝꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯆꯪꯈꯣꯟꯕꯤ ꯀꯧꯏ ꯑꯁꯤꯒꯤ ꯐꯅꯦꯛ ꯍꯥꯏꯒꯠꯄꯤ ꯅꯠꯇꯦ ꯑꯃ ꯂꯩꯁꯥꯕꯤꯁꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁꯅꯔꯦꯝꯕꯤ ꯀꯧꯕꯅꯤ ꯆꯤꯡꯈꯩꯗꯨ ꯁꯅꯔꯦꯝꯕꯤꯒꯤ ꯈꯣꯡ ꯁꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯁꯅꯔꯦꯝꯕꯤꯅ ꯏꯕꯨꯡ ꯈꯣꯏꯗꯤ ꯀꯥꯏꯋꯥꯏꯗꯩꯅꯣ ꯊꯣꯏꯍꯦꯟꯕꯅ ꯁꯤꯗꯒꯤ ꯈꯨꯜ ꯑꯃ ꯂꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯆꯪꯈꯣꯟꯕꯤꯅ ꯏꯕꯨꯡ ꯈꯣꯏꯁꯨ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯤꯡꯈꯩꯅ ꯍꯣꯏ ꯍꯜꯂꯒꯦ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯂꯒ ꯈꯣꯡꯗꯨ ꯆꯠꯄꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯇꯧꯔꯒꯕꯨ ꯉꯁꯥꯏꯗ ꯆꯠꯂꯤꯁꯦ ꯆꯠꯈꯤꯗ꯭ꯔꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯈꯣꯡ ꯁꯝꯕ ꯌꯥꯝ ꯍꯩꯈ꯭ꯔꯦꯕꯨ ꯆꯪꯈꯣꯟꯕꯤꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯂꯣꯡ ꯈꯣꯜꯂꯨꯕꯒꯤ ꯂꯩꯈꯣꯝꯁꯤꯡ ꯇꯩꯕꯗꯨꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯆꯤꯟ ꯃꯦꯜꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯅꯔꯦꯝꯕꯤꯁꯤ ꯆꯣꯞꯐꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯏꯇꯥ ꯅꯪꯁꯨ ꯌꯥꯎꯅ ꯑꯩꯕꯨ ꯏꯀꯥꯏꯕꯁꯤ ꯄꯤꯔꯕ ꯑꯩ ꯀꯞꯅꯤꯡꯉꯦꯀꯣ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯅꯪꯒꯤ ꯈꯨꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯃꯤ ꯏꯀꯥꯏꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯩꯈꯣꯝꯅ ꯀꯩꯅꯣ ꯅꯆꯤꯟ ꯃꯦꯜꯂꯩꯗꯣ ꯏꯀꯥꯏꯔꯝꯒꯗ꯭ꯔꯣ ꯏꯇꯥ ꯑꯗꯨꯅꯤ ꯑꯃꯁꯤ ꯌꯦꯡꯉꯣ ꯃꯃꯥꯏꯁꯦ ꯉꯥꯡꯁꯤꯜꯂꯤꯁꯤ ꯅꯪ ꯁꯤꯗꯤꯕ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦ ꯏꯕꯨꯡ ꯍꯣꯏꯁꯨ ꯍꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩꯒ ꯊꯣꯏꯍꯦꯟꯕꯒꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯆꯠꯅ ꯊꯣꯏꯍꯦꯟꯕꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯈꯣꯡ ꯁꯝꯕꯒ ꯌꯥꯝ ꯍꯩ ꯂꯩꯔꯝꯃꯤꯅ ꯅꯠꯇꯦ ꯀꯔꯝ ꯀꯥꯟꯗꯕꯨ ꯇꯝꯃꯨꯔꯤꯉꯣꯕ ꯊꯥꯏꯅ ꯏꯄꯨꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ ꯊꯣꯏꯍꯦꯟꯕꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯆꯤꯡꯈꯩꯅ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯗꯣ ꯃꯣꯏ ꯈꯨꯜꯂꯣꯝꯗ ꯆꯠꯂꯨꯁꯤꯔꯣ ꯂꯩꯅꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯅꯪ ꯍꯦꯟꯖꯤꯜꯂꯤꯅꯦ ꯍꯣꯏ ꯆꯠꯂꯨꯁꯤ ꯊꯣꯏꯍꯦꯟꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯆꯤꯡꯈꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯆꯪꯂꯒ ꯆꯥꯛꯀꯗꯨ ꯃꯃꯥ ꯉꯥꯏꯗꯕꯤꯗ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯁꯨ ꯍꯌꯦꯡ ꯈꯨꯜ ꯋꯥꯡꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯄꯥꯈꯪꯅ ꯏꯅꯔꯛꯂꯕꯗ ꯊꯃꯣꯏꯗꯨ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯆꯪꯈꯣꯟꯕꯤꯅ ꯅꯪ ꯌꯧꯅꯕꯤ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯈꯪꯗꯕꯤꯗꯣ ꯇꯧꯒꯅꯨꯀꯣ ꯃꯤ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤꯗꯣ ꯎꯗ꯭ꯔꯣ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕ ꯅꯪꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤꯅ ꯆꯨꯝꯅ ꯍꯥꯏꯖꯔꯛꯂꯒ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯗꯣ ꯑꯩꯅꯒ ꯈꯨꯝꯈꯤꯕꯗꯣ ꯈꯣꯡꯁꯨ ꯁꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯨꯏꯗꯣ ꯑꯁ ꯏꯇꯥ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯦꯕꯣ ꯑꯩꯁꯦ ꯇꯧꯕꯤꯃ ꯈꯪꯗꯕꯤꯅꯦꯅ ꯈꯜꯂꯝꯒꯗ꯭ꯔꯣ ꯍꯣ ꯈꯜꯂꯝꯃꯣꯏꯌꯦ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯏꯇꯥ ꯃꯉꯥꯎ ꯊꯤꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯈꯪꯂꯝꯒꯅꯤꯗ ꯑꯁ ꯅꯪꯁꯨ ꯀꯣꯟꯅꯅꯦ ꯍꯥꯠꯄꯝ ꯌꯥꯎꯔꯤꯌꯦ ꯑꯗꯣ ꯍꯌꯦꯡꯗꯣ ꯆꯠꯂꯨꯁꯤ ꯁꯨꯝ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡꯗꯣ ꯆꯠꯂꯨꯔꯁꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯌꯨꯝꯗꯒ ꯍꯟꯖꯤꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯏꯇꯥꯕꯣ ꯀꯥꯎꯏ ꯍꯣꯏ ꯑꯩꯁꯨ ꯆꯪꯂꯒꯦ ꯅꯪꯁꯨ ꯆꯠꯂꯣꯀꯣ ꯁꯅꯔꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ ꯆꯪꯈꯣꯟꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯊꯣꯏꯍꯦꯟꯕꯗꯨ ꯉꯁꯤꯗꯤ ꯌꯥꯍꯧꯒ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡꯋꯥꯏꯒꯗꯨ ꯁꯤꯠꯂꯤ ꯏꯔꯨꯒ ꯅꯥꯟꯅ ꯂꯨꯕ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯅꯥꯛ ꯌꯦꯠ ꯑꯣꯟꯗꯨꯅ ꯌꯦꯡꯂꯒ ꯏꯁꯩꯒ ꯉꯪꯂꯒ ꯂꯩꯔꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂ ꯁꯤꯕꯣ ꯍꯦ ꯕꯨꯡꯉꯣ ꯇꯥꯗꯦ ꯃꯁꯤ ꯂꯥꯎꯈꯠꯂꯒ ꯀꯧꯈꯤꯀꯣ ꯍꯦ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯄꯥꯄ ꯃꯤ ꯀꯧꯕꯕꯨ ꯑꯗꯨꯃꯥꯏ ꯀꯧꯅꯕ ꯈꯪꯉꯦ ꯑꯁ ꯁꯝꯒꯁꯤ ꯃꯄꯨꯡ ꯂꯣꯏ ꯀꯥꯏꯈ꯭ꯔꯦ ꯀꯣꯏ ꯄꯥꯕꯁꯤꯗꯤꯕ ꯃꯁꯤ ꯉꯥꯎꯔꯤꯅꯦ ꯌꯥꯗ꯭ꯔꯦ ꯍꯦ ꯃꯃꯥ ꯇꯥꯕ꯭ꯔꯥ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯤꯅꯦ ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯇꯥꯗꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯣ ꯍꯦ ꯃꯃꯥ ꯍꯣ ꯀꯔꯤꯅꯣ ꯆꯥꯛꯀꯁꯦ ꯊꯣꯡꯐꯝ ꯈꯪꯗꯦ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯌꯦꯡꯉꯨꯇꯣ ꯅꯆꯥꯅꯨꯄꯥꯁꯦ ꯑꯌꯨꯛꯀ ꯉꯟꯅ ꯍꯧꯔꯒ ꯁꯨꯃꯥꯡꯒꯁꯦ ꯋꯥꯏ ꯅꯥꯟꯅ ꯁꯤꯠꯂꯗꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯉꯥꯎꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯁ ꯑꯩ ꯋꯥꯈꯜꯒ ꯇꯥꯖꯗꯦꯗ ꯑꯃꯅ ꯈꯔ ꯐꯕ꯭ꯔꯁꯨ ꯐꯗꯦ ꯃꯄꯥꯝꯆꯥꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩ ꯀꯗꯥꯏꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯗ ꯏꯃꯥ ꯆꯥꯛꯇꯣ ꯑꯩꯒꯤ ꯍꯥꯞꯄꯨꯔꯅꯨ ꯆꯤꯡꯈꯩ ꯍꯣꯏꯗ ꯆꯥꯎꯔꯒꯦ ꯍꯩ
ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯅꯪꯅꯅꯦ ꯆꯠꯇꯅ ꯆꯥꯛ ꯆꯥꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯃꯤꯒꯤ ꯃꯥ ꯃꯆꯥ ꯈꯛꯀꯤ ꯀꯣꯟꯅꯅ ꯆꯥꯖꯕꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯆꯥꯕꯤꯔꯤꯕꯗꯣ ꯅꯪꯕꯨ ꯍꯩ ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯥ ꯀꯝꯗꯧꯁꯤꯒꯦ ꯅꯪ ꯁꯤꯕꯣ ꯑꯁ ꯌꯥꯔꯦꯃ ꯇꯥꯅꯤꯡꯗꯦ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧ ꯂꯥꯡꯗꯨꯒꯤ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯍꯌꯦꯡꯋꯥꯏ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯑꯒ ꯐꯥꯎꯅꯦ ꯑꯗꯨꯝ ꯇꯧꯗꯣꯏꯔꯣ ꯃꯁꯤ ꯃꯃꯥꯏꯁꯦ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯄꯥꯁꯨ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯁꯒꯣꯜ ꯃꯥꯏ ꯃꯁꯤꯕꯣ ꯃꯁꯦ ꯃꯥꯏ ꯊꯥꯕꯒꯤꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯊꯣꯛꯏꯀꯣ ꯊꯣꯏꯍꯦꯟꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯆꯤꯡꯈꯩꯒꯤ ꯃꯃꯥꯗꯨ ꯉꯟꯅ ꯀꯩꯊꯦꯜ ꯊꯣꯛꯂꯝꯂꯦ ꯏꯃꯨꯡꯂꯣꯝꯗ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯍꯦꯟꯕꯗꯨ ꯆꯤꯡꯈꯩꯁꯨ ꯆꯥꯛ ꯆꯥꯗꯧꯒꯤ ꯇꯧꯔꯝꯃꯤ ꯆꯞ ꯆꯥꯔꯦ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯃꯅꯦ ꯆꯥꯔꯁꯤꯁꯦ ꯆꯤꯡꯈꯩꯅ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯈꯨꯠꯀ ꯍꯥꯝꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯆꯥꯏ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯏ ꯆꯤꯡꯈꯩꯅ ꯊꯦꯡꯕꯨ ꯊꯦꯡꯅꯒꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯁꯨ ꯅꯠꯇꯦ ꯊꯦꯡꯅꯗ꯭ꯔꯒꯅ ꯃꯌꯨꯝ ꯍꯜꯂꯒ ꯆꯪꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯣ ꯁꯣꯝꯗꯁꯨ ꯆꯪꯈꯣꯟꯕꯤꯒ ꯁꯅꯔꯦꯝꯕꯤꯒꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯃꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨ ꯇꯥꯟꯅ ꯂꯥꯛꯏ ꯁꯅꯔꯦꯝꯕꯤꯅ ꯏꯇꯥ 이반이 라이시부 모이부 락비gadro kaisu natabada irang tawi oina tadanabako ngasi laktrasu hayeng mai lakjasani se hayeng dagidi adum longkhon ma chatlaga loiri ngasi thengnadragana onthongna sanaba haibaduni makhoini lakpada ngarang thengnakiba mafam aduda khara lapna nupani lakpadu sanarembina hana urei mata sangkhonbigi lengsumda pairaga yam harauna mathumarang hobagi mongda hairei ita adala ise makhoi ani du natro haima yam thajadi kaino ita hedi haraubana kainom tawri as sidi nahan kai nupa yam pamnaga lerimni boire ita nang yam khatkinu ko amta tap thause minuraga kainom khankini minangbo singkai ga thoyen bagana suri thoyen bana kaino masina pring chung sina makho mu le thesa lo sibo ita khangdene aibo ngarang de paten samkhibuni da ira kashitawra muida natraga moigi sibu atopu nupaga unadau leiri zalo as bit hanwa do ngaganu ko sum lakpana makhoi mari su thengnari unari saka unana thamoi gi wasing du phongdok lage haina loina leinarabani thoyen bana changkhonbe ibani asongi lambang sumna phongse noini su wari saw no hoi ida wari sanawro ko aisu sati sanarembina as ida chatkrine tawrisi yingo mawase phangoroina tunga ina krisi as maibu pakhatban loire horena mu wa haibu soikrade bo singkhaina natanta sungwari sar lerage hairo dai lerise kem ubidrabo nadi hoi as kaino aina ngangi miyam sibo pakhat kano aina kaisu chathoi kaino aigondagi hena nangna maisolaga leramisibo aduinati aise wa haibada haina hairu hekta khangdaba adugi sumpa khatlini somda thoyenbaga sangkhonbigadu wari kaya sai changkhonbidu thoyenbana phagi kaya tawduna pangno to noklami asumna sumhaukhibana haujikti chahi koina nungsinaraklaga yumban marida khongdakre makhoi marido ingaw ngawzaba thoyenbadu ingtappi wangang bangam zadabi changkhonbiga thengnakhibadagi gyan tana chinglemna leikri somda so adu mangai irang langzabi maithakbi sanarembidu chinglemba gyan taba chingkhai mahaka thengnarubana ingtappi yumkoibi manemakuna chanbi mau oirami luhonglabasu makhoi marigi marup oibagi maridudi adumak mangdana chetna leirami matamgi matung inna chingkhai sanarembi thoyenba changkhonbi makhoi mari ahanba masa phangzaduna harang nungaina pankirami pakhang ani dugi khoida zabi nusa ani duga